Kurumzari. Sktv'S News yengbiliba pumnamakpu yaifhabi tawremna taramdong chari hanbada maruiba pau. Thawbal district apunba maira paibisingna boycott tawduna thamkiba thingba marakta wangjingda nauna saba video office chief minister Y Khemchana sangakre. Chief Minister Y Khemchana wangjingda video office sangaba lakpada khongchak lakpagi khongchakku yaningdaba phongdoktuna kanba khongjanga loinana lambi sing thingkhre police na nongmaina kapada miyoi ama sokli. UNC na kaukiba numit humnigi shutdown manungda Imphal Dimapur lambi paringi Kangpokpi district ki Changau Bungkhul manakta naga amasung kukisingi marakta chawna muknaba thokre. India lengang na Manipur thungai na bahotnariba si leptrabadi June 19 dagi hena kanba khongjang changsilakani haina amukogi president Sorokhaibam Sanjoina cheksinwa phongduraki. Amasung shutdown manung dalenga ke employees sing office karak na ba thokiba order adu handokpi duna numit huni mas schedule le PB na ba JAC of Amtuk and MGO na taksilakli. Hozu pau sandok na pizari. Thawbal district apunma maira paibising na boycott tawduna thamkiba thingba marakta ngasi Thawbal district ki wangjingda nauna saba block development office chief minister Y Khemchana hongnabi matung ina sangakre ngasigi video sangabagi thoram aduda wangjing 10 tha AC gi MLA Paunam Rosen Mayang Imphal AC gi MLA Kongkham Robindro Hairo AC gi MLA Thokchom Radeshyam Kairao AC gi MLA Laurembam Rameshwar Khetrigao AC gi MLA Silk Nuru Hassan amadi BJP Manipur Pradesh ki president adhikari mayum Sarda Devi na chingba miyoi kyana saruk yakhi chief minister Yumnam Khemchana video office ki maikhum hangdoktuna sangaraba matung miyam da wa ngangladuna hiram khudingmak ingna tapna faminaraga wari sanaduna warushin purakpa Yabani adubu chief minister ama oiraga mahakpu Thawbal district ta changlakpada athingba thamlakpa asimadi nuwaitaba fawi masima tungda tawbiganu haina miyamda appeal tawki magna makha taraduna handak tronglawbigi thodokta ngang ani laikhidaba adu yamna thamoi sokpa thodokni thawdo adugi JC ga lenga ka anirak wari shanakre JC na talakpa demand singi mathakta laikhidraba ngang ani gi mama adu state asida chanaba thabak ama pinaba amadi mapadasu mahangna tawriba thaba aduga manaba thabak ama state asida pinaba haikibani masi makhoida lenga asina Mantik na banate awaba tahoriba imung adugi makhoi anigi awaba adu punna leizarabadi phagani haina khanduna haikibani haina phongdoki angang ani sigibagi wathokku faidagi thamoi nuaitaba aduba phogdogamani matangduda JAC ga anira kunjara kanga togi home minister Kovidas masaya JAC na pa masundo loiba pirage happy mathakta ay sana lagi naman hindi pagi pagpapwa BSF ka ASI ko yan ano sama naman sa mga mas silagay mag-ibig mo na gawati na nasoy mali ano sa Imphal at magiging silagay hay na ay ko yung saragana ay sa ito ano bargaining natin mag-awa ko na ba ay yung tayo lang tuwan lang kung naligaragay और तंग है ना को कर रहे हैं सिंजवनी मणिपुर की चीफ मिनिस्टर ने चलो है गलसी थवाल की जगह बनी का अतिंग वाले ये ना थम्बिर को से थमो सोनन वाई जगह मसीमा तुम तो भी गनो वाई में आके तो चली लोना Amaromda ngasi chief minister Yumnam Khemchana wangjingda leiba video office sangagani haibagi khoisaunaraba Thawbal district ki Thawbal district apunma maira paibi amadi miyamna chief minister gi khongchat adubu yaningdaba phongdoktuna lambi thatki khongjang tawriba singna khongjom Thawbal Hairok amadi wangoi da chief minister bu changlakpa thingbagi khongjang changsinki sangabagi thoram adubu thingna bu hotnarakpa miyamda police na tear gas
smoke bomb amadi nongmai maru kaya kaptuna tan khaikhre police na nongmai na kapa aduda miyoi ama mabukta nongmai maru na panduna sokre Manipur da hojik mai hauringai cherakta lengak no office sangaduna leibagi matam na te haiduna Thawal district apun mamera paibina thingba thamkhibani CM lakpada masingyam loba miyam na thingna ba thorang torakpana maram oiraga tear gas smoke bomb amadi aseng manongmai maru kayagi makholna chief minister taram okre chief minister yumnam khemchana senapati da amadi jiri da chatpada santi leire haiduna makhada chatlabasu santi leire be Imphal dagi kilometer 15 rom tamaklapa wangjing fawbadi chopper da chatkre CM na tonggadaba gari amadi mahaki convoy sing mayai lambi da laklaga kakching fawraktuna fundrai da leiba Assam Rifles camp ta lakhi tungda helicopter da CM laklaba matung fundrai dagi wangjing fawba makhagi lambi da lakhi State asida naga singna khundaba mafam singda United Naga Council UNC na kaukiba numit humni gi shutdown manungda National Highway 2 Dimapur lambi paring gi Kangpokpi district ki manung chanba Changaubung khul manakta naga amasung kuki khunja singi marakta chauna mungna khre pawasi gi matung ina ngarang amasung asigi lona ba hingdagi haukiba UNC gi numit humni gi shutdown asida ngasi naga gi khunja singna ngasi pung 10 rom tarakpada National Highway asigi paringda Changaubung amasung ji khulen hairiba khul ani asigi marakta lambi thingduna khongjang jangsinki maduda kuki khunja singna hairiba khongjang changsiliba mafam asi makhoigi lamgi manung chali haiduna shutdown gi khongjang asi thingna bahona khi aduda nakalani gi marakta ungkhatna ba hengalaktuna chauna charangna ba thokpaga loinana khut Thanarakpa amasung kadomdagino khangdana nongmai kapthorakpa horakhi mungna ba thokfam aduda security force sanction bagaloinana ungkhatna ba adu lakshina ba hona khi tungda naga gi khunja singna lambi thingbagi khongjang adu ti khulengi naga singna khunda ba mafam lomda handok khibadagi ungkhatna ba adu kharamakhai nemthaki hairi security force na su phibam adu mikupnaum singna senabagaloinana karamna ngasigi thodok adu thokibano amadi nongmai kapthorakhibano haibagi matangda thijinbagi thabak chathari hairi UNC na kauduna lakliba April kulhumdoi ge hing nongyai fawba numit humni chupna chathagadaba total shutdown gi khongjang asida naga singna khundaba state asigi tongan mafam da miyamna thoraktuna lambi thingbagi khongjang tangsinakre masina maram oiraga mai sang business establishment sing thonglon khibaga loinana inter district amasung interstate passenger service lepkhre total shutdown gi khongjang manungda cookie singa lainariba social amasung economic ki oiba mari amata naga customary practice ki matung inna lepkadabani khongjang asi naga miyam amadi naga gi organization amasung institution singna mapung fana saugatna ba UNC na appeal tawkhibani United Naga Council ge Cherol amada cookie militant singe ambush laikhidraba Chunai sang sokwung naw amasung yairingam washum anigi mafamda ikai khumna ba utpa oina lakliba tangkul humdogi numidam pung taruk makhai taba matamda state asigi naga taba mafam khudingmakta maira katuna ikai khumna ba utna ba su UNC na appeal tawba laikhri tha asigi tara nipanda Ukhrul District National Highway number 202 gi TM Kasomda thokiba laibak thiba thokdokta laikhidraba miyoi anigi mafamda waba phongdokpagi thorum ama tha asigi tangkul humdoi gi ayuk pung 6 makhai taba matamda Jilaland da leiba Mau Market cha pangthoklagani thorum asida Imphal gi akoibada leiriba naga frup ki miyoi singna sarugyabiu haina naga People's Union Imphal gi maikai dagi pauzelakli hiram asigi matang dangasi Manipur Press Club ki Thangjing Hall da pangthokiba paugi mifam amada Union asigi President M
ngaran mi na makhatara duna kuki terrorist sing na tha sigi tarani panda TM ka somda michamani attack tawduna hatkiba madi laibak thiba thogdok aduda laikhidraba michamani na lairam lenda ingna chikna lairuna ba kangpokpe district ke manung chanbati kulenda laiba nagamiyam nga seyuk mas player solitary chathari ngai matamda Manipur police ke miyoi singna loinana masak khangdaba kuki miyoi kharaga manaduna Tugai ki bathogdok adu Naga People's Union Imphal na akan mamong da condemn tawi asiguma thawong asi makata na thoktana ba lengak na meeting changbiu amadi tha sigi tangkul humdoi gi ayuk pung taruk makhai chaba matamda Diolalen gi Mau Market ta pangthokadoriba laikhidraba miyoi ani gi mafam da maira katuna waba phongdokpagi thoram asida Imphal mayol da lairiba Naga Faruk ki miyoi khudingmak na thoram asida saruk yabiduna mapung faba thoram ama oina ba hotna minasi haina appeal tawki Team Kulen and Kangariba, National Highway, Shina Pigi, Okrugi, Tang Nitrang Banishiki, but me and Yeshiki Tamagda, Hawaii Tamagda, Mass Prayer, Solitary, Broken Printing Ishida, Kampo Pigi, Police, Amati, Mashakangdaba, Puki, Miscreens in a Laga, Mass Broken Solitary Putbashe, Tukai Bashe. Equate Naga People's Union strongly condemned them. Waduna Mashi government interview Haibishe Naga People's Union on behalf of the President in government interview. India lengak na Manipur thogai na bahona riba si leptrabadi jun 35 dagi hena kan bakhongjang changsela kani haina mukogi president Sorokhaibam Sanjoina Cheksinwa phongdorakli tronglawbi thogdok to chenaba kuki narco terrorist singi mathakta action laukhat kadabani michamiam ngak pangamdraba central force sing han kro aikhoi isana lamdama singak charage haiba kholaw loinana ngarang numidang All Manipur United Clubs Organization amadi masiga chanmin nariba loop sing poirei leimirol maira paibi apunba Manipur Committee on Human Rights All Manipur Women's Voluntary Association Manipuri Students Federation haiba loop sing asina sinduna langchawaldagi hoduna ngarang numidang maira paibi sing saruk yaduna kaisam thom tamna masing yamlaba miyoi singna mairagi rally chatkhre Miyam adu kay samthong yaurakpada masing yamlaba security force na thingduna makata na chathandabadagi nakalani gi marakta chauna muknaba thokhi yamlaba miyam aduna makata na mairagi khongchat chatnaba hotnarakpada security force ki maikaidagi tear gas sale kya kaptuna tankhaibadagi khoisaunarwa miyam gi maikaidagi su nungthomduna khudhankhi miyam adu bulakshinaba numidang athengba phawba security force ki maikaidagi kan hotnakhi khongjang aduda security force na tear gas sale kapada nupi ama asok apanangki Kukwena Pabli Badi, after Young Rama Manipur Assembly Labor, MLA Humpu City, could take a current day, Nasigara Kapuan, Salamata Amani, Maram Aduna, Manipur Yam Kandava, Yui Singasi Manipur, Legislator Tolpo Yam Warli, Adu Kanbasuma Roy, Maram di Dilly Puppet with a living Actani, Masidi, Dilly Makaba, Jagoi Saba, Manipur MLA Mantina Kadiwasu, Yam Kunaya, Torquita Tokito Roy, Hamzini. Miyam gi aifana ba khan bangam daba misi mina yarak pa matam da SKT'S piraga miyam them gani khaliba Manipur gi chief minister khudakta resign tawgadabani miyam gi punsi kan bangam draba MLA minister singi mathakta miyam na orak pa khongjang ngaibi ganu haina lama maira langol gi member Waikhom Premalana phongdorakli ngasi indigenous youth organization Laimanai yolna sinduna Laimanai lamkhaida kabui changkhul amadi maite fruit miyoi singa tronglawi da thokiba laibak thiba thogdokta miyoi manga laikhidaba amadi TM ka somda kuki militant singna nongmai na kapsinduna attack tawbada miyoi ani laikhidaba gi thongbu yaning daba phongdoktuna wakat mi fam chathakre khongjang aduda Waikhom Premalana makha taraduna Lamda masida no makangdana kuki militant singna micha miyam kaya hatlaklaba fawba lenga asina yengduna laibagi maram karino tronglawi thogdokta pikliba angang ani kuki militant singna bom kapsinduna hatkiba thogdokta chenaba miyoi singa si fawba ngamdri maralaiba singa thuba matamda faduna cherak pirgadabani micha miyam ama asi ana yarakpada SKT'S piduna amadi imung manungda thabak piraga loire
खल्लिबा वाखल थादोउ लमदम असigi मियामगी पुंसी अमदि लंथुम ngakpa ngamloidaba MLA minister sing athoba mathamda nakhoina pariba famsing adudagi resign tawgadabani madu natadana nongma kangdana thorakliba misimina asina khangba ngamdraba miyamna horakpa ihau ngaiduna lebiganu haina phongdokhi bom khara langsilaga warga marai poksa kisani CSO adu ada khara kaurga wari sanaraga haiba gumbagi sum salak pasida praja singse thamuida mai oina sakte haiba anga are porok cha aina sarkar da haijaning badi changla ani kuira roi ngai bi yu praja puna makna nungsa marak asida saina piri ba misi mina tho halliba soinai halliba mayamsi nasa nanauda nangi nupi angang da nasa da thoke na taurido wangte nupi singsina khangche selaga sara tan ga dabdo sara su tan dare angang lairik lai su tamhan dare tambang amdre pienbi ribra sigi wahang si mahang ningi kari werakani hujing mai hauga dabadang ngaina rabani sakla iba mayam che khangbi yu Akal amarom mifam adu saruk yakhiba langchung ching tangkol village ke headman HN lekna phongdorak pada Manipur da leiriba yelho furup sing asi kannabagi amatangairaba pambaidi mapalamdagi narol da changlakhiba kuki singbu lamdam asidagi tanthokiba natana leite maduna tadana Myanmar dagi narol da changlakliba kuki militant sing thingba ngamhogdrabadi yelhomi ekhoi tungi mirol sing lamdam asidagi matam amada mutkhiba yai maramaduna yelhomi furup singi miyoi sing amatoina punduna kuki singbu matam chana thengnaba tangai fadre haiki. In Manipur, there are many communities, but the indigenous peoples are the Meiteis and the Nagas only. Adubo mapandaging first cookies are heard in Manipur between 1930 to 40. Haina sida inale. Adu ngarang da changlapa chahi chani su phadriba moina masida Jalengam haina cookie homeland semni haibasi. Matang asida primitive tribe abdi Yelhomi Meiteiga Naga ekosi pullaga makoi asi. Mafam asidagi maru pukna tanthokpa amasung ekoi lam sikanba haibasi masi aigi opinion. Paugi marak thadna temba break amantang lominasi. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbirakuna khangbiba yagani Break matungda mayamum kana taram nokchari Curfew amasung numit manganigi total shutdown manungda lenga ke employee amasung worker singna thengnariba khudong chadaba sing asida office ningthina kadaba singi mathakta disciplinary action lokhatkani haina chief secretary na thokiba order adu amukhanna khanthaduna numit humni mass schedule le pibinaba GC of Amtok and AMGO na taksilakli joint administrative council of All Manipur Trade Unions Council Amtok and All Manipur Government Employees Organization MGO gi President Rajkumar Bashumani Singh na khujek piduna ngasi Chief Secretary da pisin khiba Cherol Amada tha sigaw khiba tang taruk amasung taret kilo na ba hingda kuki narco terrorist sing na trong lawi da bomb kap sinduna angangani hat khiba madugi matung CRPF na nomai na kap tuna miyoy ehum hat khiba Ukhrul District ki TM ka somda kuki narco terrorist sing na tangkhulani hat khiba thokdok sing asina lamdam asida charang na ba fibam thokhanki masiga loina na Manipur lengak na lokhatpa khongthang da internet service thingjin khiba amasung curfew thamjin khiba yauna apun ba CSO sing na numit mangani gi total shutdown lauthokiba asina employee amasung worker sing na office kaduna thabak suna ba hona bada chauna khudong chadaba mayoknakhi adubu fibam asida maram chana ayabaga loinana suti lowdaba employee amasung worker sing thabak lak chaba thoklabadi
departmental proceeding lokhatkani haina chief secretary na tha sigi tang 18 da thokiba order asi amuk hanna khantha haningi ching amasung tampaki mafam kaya da employee amasung workers sing na mathok tawbada chathok chatsin amasung security gi oiba khudong chadaba kaya mayoknari maram aduna employee amasung workers singi khudong chadaba sing asi yenglaga lengang na ngasi april gi tang kunmathoi da gi horaga numit humni natraga total shutdown loidriba fawba mass schedule pbu haina taksinki Bisnupur district ke manung chanba tronglawi da kuki narco terrorist sing na bom kap sinduna angang machani hat khiba amasung apopina tamthina sokhan khiba thogdo du Bisnupur district recognized private school association akan mamong da yaning da phongdurakli association na sina phongdurakhiba da asigumba micham ge mathakta chathaba tamthiba mi hat asi kaidong nung da yaba ngamloi da ba amadi Mioiba khunai ge mathakta chathaba crime ni thogdo adu da chenaba sing athuba da faduna ahakpa chairak pigadabani soktuna lairiba apokpisu athuba da fagatpa oistanu hairi Haukiba tang taranipan da Imphal dagi mayu maikai pangkiba micham sing da khanghaudana Chingthak tagi landa chathaduna miyo anigi punsi pikhamnahan khiba amadi asok apan nangan khiba gi thogdo all Manipur Maite Pangal Clubs Organization ampako na yaning da phongdurakli ampako gi General Secretary PH Saliwana khujek piduna thadrokpa cherol amada asigumba terrorist ki thawong asi matung tarakpada tawbida na ba amadi mari lainaba khutingmakpu asigumlaba thawong asi tawba yadi haiba khanghanaba kanba cherak PB naba mari lainaba authority khudingmaki pukning chingsilakli Ngarang Falau Tokiba Council of Higher Secondary Education Manipur Kosem na Loba Higher Secondary Exam 2026 ta Science Stream da First Position Tarakraba Comet School Changangay gi Mahairoi Wangu Tera Hodam Lairak Takhelambam Kalpana Tungi Punsida Civil Servant Ama Oina Miyam gi Tabak Tawba Pamli Mai Paklaba Takhelambam Kalpana Bu Ngarang Mahaki Pongna Famlamdamda Miyam na Harau Taram na Oki Kalpana na exam asida English, Manipuri, Physics, Chemistry amasung Biology da letter mark fangduna apunma mark 490 score tauki Kalpana na Paumi Singda Fongdokhibada Apokpa Apokpi Amadi Piklingay dagi takpi tambirakpa Ozaguru Singi Mapaldagi ngasi may pakpangamlibani Mahairoi Singna Nauringay dagi mahay tambada makhong seng na hotnaba changi Tungi punsida UPSC exam tharaga Civil servant ama oiba pabli ahan bagi oina Dr. Tamkhigani haina Fongdokhi Kalpanagi Apokpa Takhilamam Pratap Manipur Police Department ta thabak tawrambadagi voluntary retirement lauraba matung furniture gi thabak tawri aduga Apokpi Takhilamam ongbi tamuna housewife oina laibani Takhilamam Kalpana class 1 dagi 5 fawba H Kainahal Memorial English School Langmaidong aduga class 6 dagi 10 fawbana Eureka Academy Thaungauzamda tamakhi 12 की साइंस स्ट्रीम की ओइना फर्स्ट पोजीशन तारकसे यामना हरावबो फावे अदुगा आइना सी यौनबो होनाबदा ओजा मयाम अमगी अदगिति अखोय लेकाय की मी की सपोर्ट चु मयाम यावे अदुगा ओजाना फसना होनाबिबा कॉमेट की ओजा सिंगना अदुमाइना तौबदगी आइसे सी थाकसे यौरकनेना खनजे अदुना आइ डॉक्टर की लाइन दा चंगगा एमबीबीएस लोयरगा UPSC try tawgena khalle aina IS oininga pai maram se aikoi gi Manipur da chatnariba phattaba yaningdaba thabak am chathaiba aduduna amu aina IS oirakanda samas da lariba phattaba chatnabi myam je sengdokkhraga afaba ngata semgatlaga afaba ngata laiminaraga afaba ngata gi Manipur haitare state afaba oihaningbagi IS khangibani Council of Higher Secondary Education Manipur Kosem na lobak chahi SC ke class 12 examination ge ngarang laukthokhiba result ta R stream da mapan suba position lower khrabi uripo huidrom lekai dagi saugrakpam lecha chanu amasung science stream da mapan suba position lower khrabi fidambi taurangbam da uripok SC ke social activist Laishram Bridge Kishorna Allies Boyna Mahairoi Shingi Mayumda Hakchengna na Chatuna Pukning Thogatkre Uripok Esidagi Mahairoi ani na position holder Oirakpada Apen Bafungdokpagaloina na Angamba Selgi Mateng Piki
Fitness, Aerobic, Dance and Artistic Pyramid Sports Uttar Pradesh na sinduna mathang tha May gi tang 15 dagi 38 fawba FADAP's India National Aerobics, Dance and Artistic Pyramid Sports Championship 2026 pangthoklagani hairi. Fitness, Aerobic, Dance and Artistic Pyramid Sports Manipur gi Secretary Publicity and Propaganda Mauritian Maiba Maichaina ngasi thadorakhiba cherol amada hairiba championship asi Uttar Pradesh ki Ghaziabad laiba Mahamalaya Sports Stadium da pangthokadabani. Championship asida sub junior, cadet junior, youth, senior, veteran male and female haiba kanglup sing khaidoktuna sports, aerobic, all dance form, fitness, aerobic, hip hop, Hindustan amasung artistic pyramid sports haiba event sing asida changdamnaba pangthokani. Hairiba championship asi chahi asida Thailand ge Bangkok ta pangthokadaba Eurasia Championship ta saruk yanaba India ki team semnabagi official selection platform amasu oigadauri. FADAP's India National Aerobic, Dance and Artistic Pyramid Sport Championship 2026 asida Manipur gi mahut sinduna saruk yaningba sanaroi singna Imphal East District ki Khurai Puthiba Laikai da leiba Fitness, Aerobic, Dance and Artistic Pyramid Sports Manipur, FADAP's Manipur amasung FADAP's Manipur gi President CH Premchandra dagi khangba yagani hairi. Ngasi state asida oikhiba yinga sagi pau amuk pizari. ICAR Regional Center Lamphel Patagi fangba report ki matung ina ngasi state asida khwaidagi sabagi chang Celsius degree kuntra oikhe duga khwaidagi ingbagi chang na Celsius degree kunmathoi dasmik mangani nungshite abaising manil ge chang na yukta chada humfudra manga amasung nungthil dana chada yankhai taru oikhi. Amaromda India Meteorological Department Meteorological Center Imphal na piba warning report ta ngasi April kunmathoi amasung kunithoi da state asigi district khudingmakta pungda kilometer kunthra dagi nifu yongna sitpa nungsit sitpa galoina na mafam kharada akhak arau tauraba yai hairi. Aroibada maroiba pausing amuk hana pizari. Thobal District Apun Mamaira Paibi Singa boycott tawduna thamkiba thingma marakta wangjingda nauna saba video office Chief Minister Waikem Chana sangakre. Chief Minister Waikem Chana wangjingda video office sangaba lakpagi khongchat puyaningda bafongdoktuna kanba khongjanga loinana lambi sing thingkre police na nomaina kapada miyoi ama sokle. UNC na kaukiba numit humni gi saddown manungda Imphal Dimapur lambi parengi Kangpokpi district ki Changau Bungthul manakta naga ama sungkuki singi marakta chawna muknaba thokre. India lengak na Manipur thugaina ba honariba sinetrabadi June 19 dagi hena kanba khongjang changsilakani haina mukogi president Sorokhaibam Sanjoina Cheksingwa Fondurati. Amasung Saddown manungda lenga ke employees sing office karak naba thokiba order adu handokpiduna numit humni mass schedule leave pibi naba JAC of Amtuk and Amjiona taksilaki. Matasi the bulletin ashi loishinjare Manipur miyang ipunsida khwaidagi hena maruiba state asigi lebasige madi malemgi pau singi damak Sktv'S News po miteng taduna laibiu loishilakpada pungnang po mukahna khurumjari.